ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯥꯡꯅ ꯌꯥꯎꯖꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯈꯛꯇꯨ ꯃꯄꯥ ꯃꯃꯥꯅꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤ ꯈꯟꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯄꯥꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯥꯅ ꯄꯥꯝꯖꯅ ꯍꯣꯠꯅꯖꯔꯤꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯒꯤ ꯊꯧꯃꯤ ꯑꯣꯏꯕ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯕ, ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯗ ꯀꯌꯥ ꯊꯑꯣꯏꯅ ꯂꯧꯗꯕ ꯏꯂꯥꯏ ꯂꯥꯏꯊꯣꯛꯄ ꯃꯇꯧꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯅ ꯄꯥꯈꯠꯅ ꯂꯩꯅꯝꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯕꯨ ꯂꯥꯏꯅ ꯁꯦꯝꯂꯛꯄꯗꯒ ꯁꯣꯏꯈ꯭ꯔꯕꯔ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯅꯠꯇꯦ, ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯅꯨꯄꯥ ꯑꯣꯏꯗꯧꯕꯗ ꯅꯣꯡ ꯉꯥꯟꯕꯅ ꯍꯥꯟꯈꯤꯕꯗꯒꯤ ꯑꯣꯟꯅꯈ꯭ꯔꯕꯔ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯦꯗ꯫ ꯃꯣꯗꯨꯅ, ꯍꯣꯅꯦ, ꯅꯪꯅ ꯂꯥꯏꯗ ꯅꯨꯄꯥ ꯑꯝꯇ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯤꯃꯟꯕꯗꯨꯗ ꯅꯨꯄꯥ ꯑꯣꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯨꯄꯥꯒꯤ ꯃꯆꯤꯡ ꯑꯣꯏꯅ ꯄꯥꯟꯁꯤꯜꯂꯛꯂꯕ ꯀꯔꯤꯅꯣ? ꯑꯗꯨꯅꯔ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯉꯥꯡꯅ ꯁꯛꯅꯕ ꯏꯌꯥ ꯌꯥꯗ꯭ꯔꯤꯁꯦ꯫ ꯑꯗꯨꯕꯨꯕ ꯑꯁꯨꯃꯥꯏꯅ ꯑꯁꯨꯝ ꯂꯩꯉꯥꯛꯀꯤꯅꯤ ꯍꯥꯏꯅ ꯇꯧ ꯂꯩꯔꯤꯉꯩꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ? ꯏꯆꯥ ꯅꯨꯄꯥ ꯑꯃ ꯌꯥꯎꯗꯅ ꯃꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯗꯨꯅ ꯙꯥꯔ ꯁꯟꯗꯣꯛꯀꯅꯤ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯃꯃꯥ ꯅꯪꯕꯨ꯫ ꯈꯟꯗꯅ ꯁꯨꯝ ꯂꯩꯔꯤꯉꯩꯗꯅꯦ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯀꯔꯤꯅꯣ ꯙꯞꯅꯨꯡ ꯇꯧꯗꯨꯅ ꯃꯌꯨꯝ ꯃꯀꯩꯁꯤꯗ ꯄꯥꯟꯁꯤꯜꯍꯟꯅꯕ ꯇꯧꯔꯁꯤ ꯀꯩꯗꯧꯒꯦ? ꯍꯣꯏꯁꯦ, ꯍꯣꯔꯦꯟ ꯃꯣꯏ ꯑꯅꯤꯅ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯗꯣ ꯑꯗꯨꯗꯒꯤ ꯍꯧꯔꯁꯤ, ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯗꯞ ꯍꯦꯛꯇ ꯇꯧꯁꯤꯜꯂꯁꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯗꯨ ꯍꯟꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯏꯔꯕꯗ ꯄꯠ ꯇꯠꯄ ꯈꯣꯏꯗꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ ꯃꯪꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨꯗ ꯃꯅꯦ ꯑꯗꯨꯅ ꯀꯟꯅ ꯉꯥꯡꯂꯤ꯫ ꯕꯤꯅꯥ ꯁꯈꯤꯅ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯃꯪꯗꯅ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣꯕ? ꯑꯩꯅ ꯐꯪꯏ ꯑꯁꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯠꯇꯕꯅꯤꯅ ꯅꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯆꯥꯗꯕ ꯊꯛꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯃꯇꯦꯛꯁꯤ ꯕꯟꯗꯣꯞ ꯊꯝꯕꯒꯤ ꯁꯦꯜꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯗꯧꯔꯤꯕ? ꯑꯗꯨ ꯂꯣꯏꯔꯒ ꯀꯔꯥꯏꯗꯒꯤ ꯀꯔꯤꯅ ꯑꯃꯨꯛ ꯆꯥꯅꯤ? ꯃꯤꯒꯤ ꯁꯦꯜ ꯂꯧꯁꯤꯜꯂꯤꯕ ꯑꯗꯨꯗꯤ ꯃꯇꯝ ꯆꯥꯅ ꯁꯤꯡꯗ꯭ꯔꯕꯗꯤ ꯍꯤꯡꯈꯣꯜꯁꯦ ꯃꯠꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯋꯥꯈꯜ ꯈꯤꯇꯗꯤ ꯇꯥꯎ ꯀꯩꯗꯧꯒꯦ? ꯃꯅꯦꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯃꯨꯟꯅ ꯇꯥꯔꯝꯕ ꯈꯣꯏꯗꯨꯝꯅ ꯏꯇꯞ ꯇꯞꯅ, ꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯏꯍꯩꯅ ꯍꯥꯏꯅ ꯇꯝꯁꯤꯜꯂꯨꯔꯤ꯫ ꯑꯁꯤꯅꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯐꯪꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ꯫ ꯏꯍꯩ ꯇꯝꯂꯤꯉꯩꯗ ꯄꯥꯡꯒꯜꯒꯤ ꯊꯕꯛꯇꯤ ꯑꯃꯠꯇꯁꯨ ꯍꯩꯍꯧꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯃꯥ ꯄꯥꯕꯍꯣꯏ ꯂꯩꯔꯤꯉꯩꯗꯗꯤ ꯃꯣꯏꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯩꯅꯅꯦ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯥꯗꯒ ꯏꯅꯝꯃꯒꯗ ꯅꯣꯏ ꯑꯅꯤꯕꯨꯅ ꯍꯩ ꯇꯝꯍꯜꯂꯤꯅꯦ ꯇꯧꯔꯤꯗꯣ ꯑꯣꯏꯔꯣꯏ, ꯀꯥꯟꯅꯗꯕꯅꯤ꯫ ꯂꯧ ꯁꯨꯕ ꯑꯣꯏꯅ ꯇꯝꯕꯤꯌꯨ ꯍꯥꯏ ꯀꯥꯟꯗꯗꯤ ꯌꯥꯗꯦꯕ꯫ ꯃꯤ ꯑꯔꯩꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯇꯧ ꯍꯦꯛꯇ ꯇꯝꯃꯤ꯫ ꯑꯗꯣ ꯅꯣꯏꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯍꯩ ꯑꯗꯨꯛ ꯍꯩ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯅ ꯈꯥꯏ ꯂꯩꯔꯅꯨ꯫ ꯑꯐꯪꯕ ꯀꯩꯊꯦꯜ ꯄꯣꯠ ꯆꯩ ꯊꯥꯡꯕꯃꯛꯇ ꯑꯣꯏꯔꯕꯁꯨ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯁꯨꯕ ꯇꯝꯃꯨꯟꯍꯦ ꯅꯣꯏ ꯑꯅꯤꯕꯣ꯫ ꯃꯅꯦꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯃꯨꯟꯅ ꯇꯥꯕ ꯃꯥꯜꯂꯒ ꯃꯨꯟꯅꯗꯤ ꯇꯥꯗꯕ ꯑꯇꯣꯝꯕ ꯈꯣꯃꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯦ, ꯇꯝꯁꯤꯜꯂꯨꯔꯤꯕ ꯏꯍꯩ ꯃꯌꯥꯝꯁꯤꯒ ꯃꯤꯒꯤ ꯄꯣꯠꯅꯦꯛ ꯊꯥꯡꯂꯗꯤ ꯈꯪꯅ ꯆꯥꯟꯅꯕꯅ ꯈꯪꯈ꯭ꯔ ꯎꯈ꯭ꯔꯒ ꯌꯥꯝ ꯏꯀꯥꯏꯕ ꯋꯥꯅꯤꯗ ꯏꯅꯦ꯫ ꯏꯁ, ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯈꯌꯥꯛ ꯀꯣꯡꯒꯣꯜ ꯈꯥꯕ ꯃꯈꯩ ꯉꯥꯡꯂꯤꯁꯤꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝꯗꯧꯔꯛꯑꯦꯕ ꯃꯁꯤ꯫ ꯈꯣꯏꯗꯨꯝꯅ, ꯑꯇꯣꯝꯕ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯏꯅꯦꯅ ꯉꯥꯡꯕꯗ ꯈꯨꯝꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯁꯤ ꯀꯩ ꯀꯥꯏꯒꯦ ꯇꯥꯖꯧ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯇꯣꯝꯕ, ꯅꯪꯒꯤꯁꯦ ꯃꯇꯣꯏꯅꯔꯤꯔꯥ? ꯈꯪꯖꯗ꯭ꯔꯦꯗ꯫ ꯑꯗꯣ ꯑꯩꯗꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯊꯕꯛ ꯅꯠꯇꯅ ꯑꯇꯩ ꯄꯥꯡꯒꯜꯒꯤ ꯊꯕꯛ ꯑꯃꯠꯇ ꯉꯝꯂꯣꯏꯀꯣ ꯇꯥꯖꯧ꯫ ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯍꯥꯏꯅ ꯈꯣꯃꯩꯗꯨ ꯉꯥꯡꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯗꯨꯝꯅ ꯃꯅꯦꯗꯨ ꯁꯥꯎꯗꯅꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯦ, ꯁꯥꯎꯔꯨꯅꯨ꯫
ꯃꯥꯗꯤ ꯑꯉꯥꯡ ꯀꯣꯏꯕꯁꯤꯗ ꯉꯥꯡꯅ ꯁꯛꯅ ꯀꯌꯥ ꯌꯥꯗꯕꯅꯤ ꯏꯃꯥ ꯄꯥꯕ ꯍꯣꯏ ꯂꯩꯔꯤꯉꯩꯗꯁꯨ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯅ ꯈꯔ ꯀꯤꯍꯟꯕꯗꯨꯗ ꯍꯧꯖꯤꯛꯁꯨ ꯃꯇꯧ ꯇꯝꯂꯤꯅꯤ ꯊꯥꯏꯅꯒꯤ ꯃꯇꯧꯗꯣ ꯌꯥꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯅꯣꯏꯕꯨ ꯋꯥꯈꯜꯗꯨ ꯈꯔ ꯈꯜꯂꯨꯅꯦ ꯅꯅꯦꯁꯤ ꯅꯣꯏꯒꯤ ꯍꯦꯛ ꯈꯟꯕꯗꯅꯦ ꯑꯍꯥꯗ ꯁꯣꯔꯁꯦ ꯆꯥꯅꯤꯡ ꯇꯥꯅ ꯐꯥꯎꯕ ꯍꯣꯜꯂꯒ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯗꯣ ꯌꯦꯡꯁꯤꯟꯅꯕ ꯇꯧꯒꯦ ꯑꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯅꯣꯏ ꯑꯅꯤꯕꯨ ꯍꯌꯦꯡ ꯇꯨꯡꯗ ꯌꯥꯝꯅ ꯋꯥꯅꯤꯅꯦ ꯐꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯅꯦꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯁꯨꯅꯦ ꯀꯩꯅ ꯇꯧꯕ ꯌꯥꯕ ꯌꯦꯡꯁꯤꯜꯂꯣꯀꯣ ꯏꯅꯦ ꯆꯥꯛ ꯏꯁꯤꯡ ꯌꯥꯔꯦ ꯅꯅꯦꯁꯦ ꯑꯁꯤꯗ ꯊꯕꯛ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗ꯭ꯔꯦ ꯏꯅꯦ ꯆꯠꯂꯦ ꯅꯣꯏꯅꯦ ꯋꯥꯈꯜ ꯇꯧ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯍꯥꯏꯅ ꯕꯤꯅꯥ ꯁꯈꯤꯗꯨ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯈꯔ ꯉꯥꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯈꯣꯏꯗꯣꯝꯁꯨ ꯃꯅꯦ ꯏꯕꯦꯝꯃ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯍꯦꯛ ꯇꯥꯗꯦ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯁꯣꯜꯂꯤꯉꯩꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯈꯣꯃꯩꯗꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯆꯠꯈ꯭ꯔꯕ ꯃꯗꯨꯒꯤ ꯆꯤꯟ ꯀꯥꯡꯖꯩꯗꯣ ꯃꯁꯤꯗ ꯃꯥꯅ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯂꯗꯅ ꯍꯩ ꯌꯥꯔꯦ ꯅꯪꯃꯁꯨ ꯃꯥꯁꯤ ꯈꯔ ꯑꯗꯨꯝ ꯉꯥꯡꯒꯜꯂꯦ ꯍꯥꯏꯕ ꯈꯪ ꯂꯩꯔꯕꯗꯨꯗ ꯍꯦꯛꯇ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯗꯧꯒꯤ ꯇꯧꯅꯤꯕ ꯃꯇꯣꯝꯇ ꯈꯔ ꯉꯥꯡꯂꯒ ꯇꯣꯛꯆꯈ꯭ꯔꯗꯧꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯗꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯗ꯭ꯔꯤ ꯀꯩꯅꯣ ꯃꯥꯗꯤ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯗꯅ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯁꯨ ꯏꯅꯦꯅ ꯍꯥꯏꯗꯨꯁꯨ ꯀꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯅꯕꯅꯦ ꯍꯥꯏꯔꯤꯗꯣ ꯍꯣ ꯀꯥꯏꯕꯕꯨꯗꯤ ꯅꯠꯇꯕ ꯑꯗ ꯏꯍꯩꯅꯦꯅ ꯇꯝꯕ ꯌꯥꯕ ꯃꯈꯩ ꯇꯝꯂꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯀꯩꯊꯦꯜ ꯄꯣꯠ ꯊꯥꯡꯕ ꯀꯥꯏꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯃꯥꯡꯗ ꯀꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇꯕ ꯊꯕꯛꯅꯦꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯅꯦ ꯑꯗꯨꯃꯥꯏꯅ ꯇꯨꯀꯥ ꯇꯦꯛꯀꯤ ꯈꯥꯏ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯀꯣ ꯍꯣ ꯑꯗꯨꯅꯕꯨ ꯇꯥꯆꯧꯅ ꯑꯍꯜꯅꯤꯅ ꯇꯥꯆꯧꯅ ꯏꯃꯨꯡꯁꯦ ꯄꯨꯅꯕ ꯍꯣꯠꯅꯕꯤꯕ ꯌꯥꯏꯗꯅ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ ꯃꯆꯤꯟꯅ ꯀꯜꯂꯤꯕ ꯃꯆꯤꯟꯅ ꯇꯧꯔꯤꯁꯤꯅ ꯃꯧ ꯆꯥꯖꯤꯟꯕꯤꯁꯤ ꯃꯉꯥꯏ ꯀꯟꯕꯗ ꯑꯗꯨꯕꯨꯗꯤ ꯅꯅꯥꯎ ꯑꯩꯅ ꯇꯝꯂꯨꯔꯤꯕ ꯍꯤꯔꯝꯁꯦ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯗꯣꯛꯄ ꯍꯥꯏꯔꯤꯕ ꯍꯤꯔꯝꯗꯨꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯍꯦꯛ ꯂꯣꯏꯅꯕꯗ ꯆꯤꯟꯁꯦ ꯑꯗꯨꯝ ꯀꯜꯂꯕꯅꯤ ꯄꯦꯜꯂꯦ ꯑꯩꯅꯦ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯕ ꯇꯟꯖꯩ ꯆꯠꯂꯣ ꯆꯥꯛ ꯏꯁꯤꯡ ꯊꯥꯒꯠꯅꯕ ꯇꯧꯔꯨꯔꯣ ꯑꯩꯁꯨꯅꯦ ꯀꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯑꯅꯤꯗ ꯌꯦꯡꯂꯨꯒꯦ ꯀꯥꯏꯗꯒꯤ ꯆꯦꯡꯅ ꯆꯥꯛ ꯊꯣꯡꯗꯣꯔꯤꯕꯅꯣ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯑꯗꯨꯝ ꯐꯨꯠꯂꯒ ꯆꯥꯛ ꯊꯣꯛꯑꯣ ꯍꯥꯏꯅ ꯁꯣꯜꯂꯣ ꯍꯥꯏꯔ ꯈꯪꯗꯦ ꯌꯥꯔꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯦꯡꯗꯨꯁꯨ ꯋꯥꯜꯂꯛꯂꯒꯦ ꯑꯗꯣ ꯅꯪ ꯆꯠꯊꯣꯛꯇꯅꯗꯤ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯅ ꯈꯣꯏꯗꯣꯝꯗꯨ ꯃꯅꯥꯎꯗ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯕꯛ ꯊꯤꯕꯅꯦ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄꯗ ꯂꯥꯡꯂꯦꯟ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯖꯒꯣꯏ ꯏꯁꯩ ꯇꯝꯕ ꯂꯣꯏꯔꯒ ꯍꯜꯂꯛꯂꯕꯗ ꯋꯥꯔꯦ ꯍꯥꯏꯅ ꯍꯨꯃꯥꯡ ꯍꯟꯗꯣꯛꯂꯤꯉꯩꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯉꯥꯡꯗꯅ ꯆꯪꯂꯛꯂꯝꯃꯤ ꯏꯕꯦꯝꯃ ꯍꯣꯏ ꯅꯣꯏꯅꯦ ꯅꯄꯥꯅꯅꯦ ꯀꯣꯏꯆꯠ ꯆꯠꯃꯜꯂꯦ ꯍꯥꯏꯅ ꯉꯥꯡꯕꯗ ꯂꯣꯏꯔꯕꯅꯤꯀꯣ ꯂꯥꯡꯂꯦꯟꯅ ꯑꯁ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯁꯤꯗ ꯏꯃꯥꯒꯤ ꯕꯥꯁꯟꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ ꯕꯥꯁꯟꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ ꯅꯄꯥꯕꯨꯡꯅꯅꯦ ꯅꯣꯏ ꯑꯅꯤꯁꯦ ꯀꯥ ꯑꯃ ꯍꯦꯜꯂꯦꯅ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯂꯦꯡꯖꯦꯜꯅ ꯑꯁ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯀꯩꯗꯧꯒꯦ ꯍꯩ ꯑꯩꯅ ꯆꯪꯂꯛꯂꯤꯕꯁꯦ ꯅꯆꯤꯟ ꯅꯅꯥꯎꯗ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯅ ꯆꯪꯂꯛꯂꯤꯕꯅꯤ ꯂꯥꯡꯂꯦꯟꯅ ꯀꯩ ꯋꯥꯅꯣ ꯁꯠ ꯍꯥꯏꯔꯣ ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯅꯦ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯍꯟꯗ꯭ꯔꯕꯗꯤ ꯅꯣꯏꯅꯦ ꯃꯤꯒꯤ ꯌꯨꯝꯗꯒ ꯆꯟꯅꯔꯣꯏꯀꯣ ꯂꯦꯡꯖꯦꯜꯅ ꯆꯟꯅꯕ ꯆꯟꯅꯗꯕ ꯌꯥꯔꯦ ꯍꯥꯏꯗꯧꯕ ꯋꯥꯗꯨꯗ ꯍꯥꯏꯔꯣ ꯌꯥꯔꯦ ꯍꯩ ꯍꯥꯏꯒꯦ ꯍꯦꯛ ꯀꯔꯤꯅꯣ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯨ ꯏꯁꯨꯗ ꯍꯦꯛ ꯁꯨꯒꯠꯂꯗꯅ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯦꯟꯅ ꯋꯥꯕ ꯃꯇꯧ ꯎꯠꯂꯒꯅ ꯍꯦꯟꯅ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯋꯥꯖꯕꯗꯤ ꯂꯥꯏꯔꯗꯅ ꯃꯣꯏ ꯑꯅꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯂꯛꯀꯅꯤ ꯈꯟꯗꯨꯅ ꯋꯥꯂꯥꯡ ꯑꯃꯇ ꯍꯥꯏꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯂꯩꯅꯝꯕꯤꯗꯨ ꯑꯗꯨꯃꯛ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯕ꯭ꯔꯣ ꯂꯥꯡꯂꯦꯟ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯅ ꯇꯥꯏ ꯍꯥꯏꯔꯛꯑꯣ ꯅꯄꯥꯅꯅꯦ ꯅꯣꯏ ꯑꯅꯤꯃꯛ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏ ꯅꯣꯏꯒꯤ ꯈꯪꯅꯖꯕ ꯂꯩꯔꯒꯅ ꯑꯩꯈꯣꯏꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅ ꯍꯜꯂꯣ ꯍꯥꯏꯕꯅꯤ ꯂꯩꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯊꯤꯕꯤꯔꯅꯤ ꯂꯤꯡꯖꯦꯜꯅ ꯃꯥꯡꯂꯦ ꯏꯃꯥ ꯑꯗꯨꯗꯗꯤ ꯇꯧꯕꯤꯅꯨ ꯍꯥꯏꯅ
ꯃꯃꯥꯏ ꯐꯥꯎꯕ ꯑꯣꯟꯊꯣꯔꯛꯂꯝꯗꯕ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯄꯥꯈꯠꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯒ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ ꯀꯩꯒꯤꯅꯣ ꯄꯥꯕ ꯅꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯄꯥꯟꯈꯤꯅꯕꯗ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯑꯩꯗꯤ ꯆꯤꯡꯅꯩꯀꯣ ꯅꯠꯇꯦ ꯄꯥꯕ ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯤ ꯍꯨꯔꯥꯟ ꯂꯣꯅꯥꯗ ꯂꯩꯕꯥꯛꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯨꯔꯒꯦ ꯍꯩ ꯅꯄꯥꯒ ꯑꯩꯒꯅꯕꯨ ꯀꯔꯤ ꯂꯩꯕꯥꯛꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯗꯧꯔꯤꯒꯦꯅꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝ ꯄꯥꯜꯂꯣꯗ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯀꯔꯤꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯂꯩꯍꯟꯅꯤꯡꯗꯅꯤ ꯑꯗꯨꯕꯨꯅꯤ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯑꯆꯧꯕꯤ ꯑꯇꯣꯝꯕꯤ ꯅꯣꯏ ꯑꯅꯤꯕꯨꯅꯦ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯀꯣꯟꯁꯤꯜꯂꯒ ꯊꯝꯕꯗꯤ ꯌꯥꯗꯦꯗꯣ ꯅꯣꯏꯗꯤ ꯅꯨꯄꯤ ꯖꯥꯅꯤꯅ ꯃꯇꯝ ꯈꯔ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯗ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤꯗꯣ ꯅꯄꯥꯒ ꯑꯩꯒꯗꯤ ꯅꯣꯏ ꯑꯅꯤꯗꯅꯤꯗꯣ ꯅꯣꯏꯅ ꯅꯌꯨꯝꯗ ꯀꯩ ꯄꯥꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯅꯤ ꯍꯥꯏꯅ ꯂꯩꯅꯝꯕꯤꯗꯣ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕ ꯌꯥꯅꯕꯅꯤ ꯍꯥꯏꯅ ꯊꯦꯝꯂꯝꯃꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯊꯋꯥ ꯋꯥꯁꯥꯗꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯂꯩꯅꯕ ꯁꯪ ꯌꯥꯝꯅ ꯂꯩꯔꯕꯅꯤ ꯏꯁ ꯅꯣꯏꯗꯤ ꯅꯃꯥꯅ ꯄꯥ ꯑꯩꯈꯣꯏꯅ ꯁꯪꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕꯣꯏꯔꯦ ꯑꯗꯨꯏ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯕꯅꯤ ꯁꯣꯏꯕ ꯁꯣꯏꯗꯕ ꯂꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯂꯥꯏꯔꯤꯅꯦꯍꯦ ꯅꯄꯥꯒ ꯑꯩꯒ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯏ ꯑꯅꯤꯗꯤ ꯀꯝꯗꯧꯅ ꯂꯩꯍꯧꯅꯤ ꯍꯥꯏꯁꯤ ꯅꯣꯏ ꯅꯣꯡꯃꯇ ꯈꯟꯗꯦꯕ ꯅꯣꯏ ꯑꯁ ꯑꯗꯨꯒꯤꯁꯨ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯠꯇꯦꯗ ꯂꯥꯡꯂꯦꯟꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯀꯛꯍꯠꯂꯒ ꯇꯞꯅ ꯃꯃꯥ ꯁꯥꯎꯈꯤꯅꯤ ꯈꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯀꯥꯔꯟꯗꯣ ꯉꯥꯡꯅꯨꯅꯦꯍꯦ ꯏꯃꯥꯁꯦ ꯁꯥꯎꯔꯛꯄ ꯇꯥꯔꯦ ꯀꯩ ꯀꯥꯏꯒꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯌꯥꯔꯦ ꯌꯦꯠꯅꯔꯅꯨ ꯑꯩꯅ ꯍꯥꯏꯗꯧꯕ ꯍꯥꯏꯕꯨꯅꯦ ꯅꯄꯥꯅ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯥꯡꯗꯥꯡꯕ ꯑꯃ ꯈꯪꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯨꯈꯛ ꯍꯥꯏꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ ꯂꯥꯡꯂꯦꯟꯅ ꯍꯞꯇꯥ ꯑꯃ ꯏꯃꯥ ꯑꯗꯨꯗꯤ ꯈꯨꯌꯧꯅꯅꯤꯌꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯅꯄꯥꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯑꯗꯨꯇꯅꯤ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯅꯝꯕꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯄꯦꯟꯗꯅ ꯃꯥꯅ ꯊꯣꯛꯄ ꯃꯆꯤꯟꯗ ꯃꯆꯤꯟ ꯊꯤꯕ ꯆꯩꯕ ꯌꯥꯎ ꯀꯩꯗꯧꯕ ꯌꯥꯎ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯂꯤꯡꯖꯦꯜꯅ ꯑꯁ ꯏꯆꯦ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯅꯨꯄꯥꯅꯣꯕ ꯈꯪꯗꯦꯗ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯊꯤꯔꯨꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯥ ꯄꯥꯕꯨ ꯍꯩꯅ ꯁꯤꯟꯕꯤꯕ ꯅꯨꯄꯥꯗ ꯂꯩꯕ ꯇꯥꯕꯅꯤ ꯑꯁ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯏꯆꯦꯅ ꯑꯍꯜꯅꯤꯅ ꯏꯆꯦ ꯑꯗꯨꯝ ꯂꯨꯍꯣꯡꯂꯣ ꯑꯗꯨꯒ ꯑꯩꯗꯤ ꯍꯣꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯏꯇꯩꯁꯨ ꯁꯤꯗ ꯄꯨꯟꯅ ꯂꯩꯔꯗꯤ ꯑꯩꯗꯤ ꯀꯩꯁꯨ ꯑꯗꯨꯝ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤꯕ ꯏꯁ ꯍꯩꯔꯦꯗ ꯅꯪꯅ ꯑꯇꯣꯟ ꯑꯇꯥꯡꯅꯤꯅ ꯏꯃꯥ ꯄꯥꯕ ꯀꯣꯟꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯊꯧꯅꯤ ꯑꯗꯨꯅ ꯅꯪꯅ ꯑꯣꯏꯅ ꯄꯥꯜꯂꯣꯗꯅ ꯅꯪ ꯄꯥꯜꯂꯗꯤ ꯑꯩ ꯄꯥꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗꯀꯣ ꯏꯁ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯉꯝꯃꯣꯏꯀꯣ ꯏꯆꯦ ꯍꯥꯟꯅ ꯍꯣꯡꯉꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯠꯅ ꯂꯩꯔꯒ ꯀꯩꯁꯨ ꯀꯥꯟꯅꯗꯧꯕ ꯅꯠꯇꯦ ꯑꯍꯥꯟꯅ ꯀꯣꯟꯒꯤ ꯋꯥꯅꯤ ꯅꯪꯁꯨ ꯑꯗꯨꯝ ꯅꯝꯗꯅ ꯏꯃꯥ ꯄꯥꯕꯨ ꯍꯩꯅ ꯍꯣꯡꯈꯤꯅꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯟꯅꯕꯅ ꯆꯨꯝꯗ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯤ ꯏꯆꯦ ꯑꯗꯨꯅ ꯐꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯈꯟꯅꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯣꯏꯕ ꯌꯥꯕ ꯋꯥꯗꯤ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ ꯁꯣꯝꯗꯅ ꯈꯣꯃꯩꯗꯨ ꯑꯌꯨꯛꯇꯒꯤ ꯃꯌꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯇꯥꯔꯤꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯤꯕꯅꯤ ꯂꯥꯝꯕꯅ ꯃꯌꯥꯝꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯈꯣꯃꯩ ꯃꯌꯥꯝꯕꯨꯡ ꯍꯜꯂꯛꯄ ꯎꯕꯗ ꯆꯦꯡ ꯄꯨꯔꯛꯂꯝꯂꯅꯤ ꯈꯟꯅ ꯍꯔꯥꯎꯅ ꯇꯥꯆꯧ ꯆꯦꯡ ꯋꯥꯠꯂꯛꯂꯕ ꯑꯁ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤꯁꯨ ꯆꯥꯗ꯭ꯔꯤ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯋꯥꯠꯂꯦ ꯑꯗꯣ ꯑꯇꯣꯝꯕ ꯁꯨꯝꯗꯧꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯆꯥꯛꯁꯨ ꯃꯣꯏꯅ ꯄꯤꯖꯩ ꯑꯗꯨꯅ ꯏꯌꯥꯝꯕꯅ ꯅꯪꯁꯨ ꯍꯌꯦꯡꯗꯒꯤ ꯂꯥꯛꯂꯅꯤ ꯍꯥꯏꯔꯝꯂꯕꯅꯤ ꯑꯁ ꯑꯩꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯇꯜꯂꯗꯤ ꯁꯨꯃꯥꯏꯅ ꯑꯌꯨꯛ ꯈꯨꯗꯤꯡ ꯆꯔꯥ ꯍꯦꯟꯕ ꯇꯥꯕ ꯅꯠꯇꯦ ꯅꯪꯕꯨ ꯑꯌꯨꯛ ꯈꯨꯗꯤꯡ ꯆꯔꯥ ꯍꯦꯟꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯉꯝꯅꯤꯕꯨ ꯍꯥꯏꯔꯗꯤ ꯌꯥꯏ ꯑꯩꯅꯗꯤ ꯄꯨꯔꯛꯂꯤꯕ ꯈꯔꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯀꯣꯟꯅꯔꯅꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤꯗꯤ ꯀꯣꯟꯅꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯉꯥꯏꯕ ꯇꯥꯕ ꯍꯣꯏꯁꯦ ꯑꯩꯁꯨ ꯂꯥꯛꯂꯒꯦ ꯇꯥꯆꯧꯅ ꯁꯨꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯦ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯔꯥꯗꯤ ꯍꯦꯜꯂꯔꯣꯏ ꯈꯟꯅ ꯍꯔꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯂꯥꯡꯂꯦꯟ ꯃꯆꯤन ꯃꯅꯥꯎꯗꯨ ꯊꯦꯡꯂꯦ ꯍꯥꯏꯅ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯒ ꯆꯦꯟꯊꯣꯔꯛꯂꯤꯉꯩꯗꯨꯗ ꯃꯄꯥꯏꯕ ꯃꯣꯃꯣꯗꯨꯗꯨ
ꯍꯦꯛ ꯈꯝ ꯊꯦꯡꯅꯔꯝꯃꯤ ꯃꯄꯥ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯀꯤꯔꯨꯞ ꯇꯧꯅ ꯂꯥꯡꯂꯦꯟꯅ ꯕꯥꯕꯥ ꯃꯗꯨꯅ ꯅꯣꯏ ꯑꯅꯤ ꯆꯠꯇꯧꯔꯕ꯭ꯔꯥ ꯑꯧ ꯕꯥꯕꯥ ꯑꯗꯨ ꯉꯥꯏꯈꯣ ꯏꯄꯥ ꯋꯥ ꯈꯔ ꯍꯥꯏꯈꯤꯒꯦ ꯕꯥꯕꯥ ꯀꯣꯟꯅ ꯍꯥꯏꯔꯣ ꯊꯦꯡꯂ ꯌꯥꯅꯤ ꯕꯥꯕꯥ ꯑꯗꯨꯝ ꯍꯥꯏꯔꯣ ꯀꯔꯤ ꯋꯥꯅꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯃꯥꯅ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯂꯤꯡꯖꯦꯜꯅ ꯂꯨꯍꯣꯡꯕꯒꯤꯗꯨꯔꯣ ꯍꯣꯏꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯒꯅ ꯏꯄꯥ ꯍꯣꯏꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯨ ꯅꯠꯇ꯭ꯔꯒꯅ ꯃꯃꯥ ꯃꯄꯥ ꯊꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯧꯍꯜꯂꯨ ꯂꯩꯇ꯭ꯔꯒꯕꯨꯗꯤ ꯂꯥꯡꯂꯦꯟꯅ ꯕꯥꯕꯥ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯔꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯑꯣ ꯍꯣꯏ ꯑꯗꯣ ꯅꯣꯏꯅꯦ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯂꯪꯐꯩ ꯆꯠꯀꯦ ꯈꯟꯒꯅꯨꯀꯣ ꯍꯣꯏ ꯕꯥꯕꯥ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯇꯍꯥ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯤन मनाव अनीदो असुम लाकपना चटना लिंगजेलना तंदे मांदे तौना हाइरक्लम्मी चत्तौबु तनबु तल्लेदा कईदौरगे अमो यौरमदाइसिदा अस युमदा फंगी इमागा पाबना मरोलमा युम पालो हाइना जगोई तमफमदा फंगी ओजाना मरोलमा थवाई याउइगा याउदेगा ऐ तनबु तल्लेदा अदुगिदि मोइसु हाइफम थोएना हाइरिनिसे कैसु खल्लुनु अस इचे ꯑꯩꯈꯣꯏꯅꯤꯕꯨ ꯀꯩꯅꯣꯃꯗꯤ ꯈꯟꯅꯁꯤꯗ ꯍꯣꯔꯦꯟꯗꯤ ꯄꯥꯕꯅ ꯁꯣꯏꯗꯅ ꯀꯤꯔꯤ ꯇꯛꯂꯒ ꯍꯪꯂꯛꯂꯅꯤ ꯀꯩꯅꯣꯕ ꯈꯨꯝꯗꯣꯏꯁꯦ ꯈꯪꯗꯦꯗ ꯑꯩꯁꯨ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯑꯣꯏꯕ ꯌꯥꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇꯁꯨ ꯀꯣꯛꯁꯤꯗ ꯊꯣꯛꯎ ꯌꯥꯗꯦ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯀꯣꯛ ꯍꯣꯠꯂꯒ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯈꯣꯏꯗꯨꯝ ꯃꯆꯤꯟ ꯃꯅꯥꯎꯗꯨꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ ꯈꯣꯃꯩꯅ ꯇꯥꯆꯧ ꯍꯣꯔꯦꯟ ꯑꯩꯗꯤ ꯊꯕꯛꯇꯣ ꯄꯥꯡꯒꯜ ꯌꯥꯝꯅ ꯋꯥꯔꯣꯏꯗꯕ ꯑꯔꯥꯏꯕ ꯈꯜꯂꯒ ꯁꯨꯒꯦꯀꯣ ꯍꯣꯏꯅꯦ ꯑꯔꯨꯝꯕꯗꯨꯅ ꯇꯥꯆꯧꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯑꯗꯨ ꯇꯥꯆꯧ ꯏꯃꯥ ꯄꯥꯕ ꯂꯩꯔꯝꯂꯗꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯁꯦ ꯀꯩꯁꯨ ꯆꯠꯂꯝꯃꯣꯏꯀꯣ ꯈꯣꯏꯗꯨꯝ ꯈꯨꯝꯐꯝ ꯈꯪꯗ ꯃꯅꯥꯎꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯔꯒ ꯂꯥꯡꯂꯦꯟ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟ ꯈꯔ ꯌꯥꯡꯕꯤ ꯂꯤꯡꯖꯦꯜꯅ ꯌꯥꯝꯅ ꯊꯨꯅ ꯏꯆꯦ ꯑꯁꯤ ꯑꯅꯤꯁꯦ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯑꯅꯤꯁꯦ ꯐꯥꯔꯒ ꯍꯦꯛꯇ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯥ ꯁꯥꯍꯜꯂꯁꯤ ꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯑꯣꯏꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯗꯨꯗꯤ ꯑꯅꯤꯁꯤꯗꯤ ꯍꯦꯛꯇ ꯍꯪꯂꯒ ꯈꯪꯅꯤ ꯂꯥꯛꯑꯣ ꯍꯪꯂꯨꯁꯤ ꯂꯥꯛꯑꯣꯕ ꯍꯣꯏꯕ ꯍꯥꯏꯅ ꯂꯥꯡꯂꯦꯟꯗꯨ ꯃꯅꯥꯎꯅꯨꯄꯤꯅ ꯆꯤꯡꯂꯤꯕ ꯑꯗꯨꯗ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯅ ꯑꯗꯨꯃꯛ ꯏꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯇꯍꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯃꯥꯡꯗ ꯆꯠꯂꯤꯕ ꯏꯕꯨꯡꯉꯣ ꯑꯅꯤ ꯅꯣꯏꯗꯅꯦ ꯍꯥꯏꯔꯤꯁꯦ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯛꯂꯤꯗꯨ ꯇꯥꯕꯗ ꯃꯥꯡꯗ ꯆꯠꯂꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯑꯣꯟꯊꯣꯔꯛꯂꯒ ꯈꯣꯃꯩꯅ ꯑꯩꯈꯣꯏꯗꯔꯣ ꯑꯧ ꯃꯥꯅꯦ ꯈꯣꯏꯗꯨꯝꯅ ꯀꯔꯤ ꯂꯤꯡꯖꯦꯜ ꯃꯆꯦꯒꯤ ꯈꯨꯅꯤꯡꯗ ꯀꯛ ꯍꯜꯂꯝꯃꯤ ꯃꯇꯧꯗꯨ ꯃꯆꯦꯗꯨ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯈꯣꯃꯩꯅ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯈꯔ ꯊꯨꯔꯕ ꯑꯗꯨꯅ ꯈꯤꯇ ꯊꯨꯅ ꯂꯤꯡꯖꯦꯜ ꯇꯞꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯃꯆꯦꯗ ꯁꯤꯔꯣꯜꯑꯣꯏ ꯀꯩꯑꯣꯏ ꯇꯧꯗꯨꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯈ꯭ꯔꯣꯕ ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯃꯅꯥꯎꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯇꯍꯥ ꯑꯧ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯅꯤꯁꯦ ꯅꯨꯄꯥ ꯑꯅꯤꯈꯛ ꯌꯥꯝꯅ ꯑꯊꯨꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯌꯥꯔꯒꯗꯤ ꯁꯣꯝ ꯑꯅꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯄꯥ ꯁꯥꯕꯤꯅꯕ ꯍꯥꯏꯖꯒꯦ ꯇꯧꯕ ꯈꯣꯃꯩꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯨꯄꯥ ꯁꯥꯕ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯣꯏꯅꯤꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯁꯥꯕꯤꯌꯣ ꯁꯤꯔꯣ ꯂꯤꯡꯖꯦꯜꯅ ꯍꯣꯏ ꯑꯗꯣ ꯀꯩꯁꯨ ꯄꯥꯈꯠꯄꯤꯅꯨ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯑꯋꯥꯃꯟ ꯁꯣꯏꯗꯅ ꯄꯤꯖꯅꯤ ꯈꯣꯃꯩꯅ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯈꯣꯏꯗꯨꯝꯅ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯅꯣꯏꯒꯤꯗꯣ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯁꯦꯜ ꯐꯅ ꯐꯪꯅꯤ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯈꯣꯃꯩꯅ ꯑꯁ ꯇꯥꯆꯧ ꯑꯇꯣꯝꯕ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕꯗꯣ ꯍꯣꯏ ꯑꯁꯦꯡꯕꯗꯣ ꯑꯩ ꯍꯥꯏꯖꯒꯦ ꯁꯨꯝꯗꯧꯕꯅꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯖꯒꯣꯏ ꯏꯁꯩꯗ ꯂꯨꯞꯆꯕ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯊꯣꯏꯅ ꯈꯟꯗ꯭ꯔꯤꯕ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯅ ꯌꯨꯝ ꯄꯥꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯄ ꯃꯇꯝ ꯊꯥꯔꯛꯄ ꯑꯗꯨ ꯐꯥꯎꯕ ꯌꯥꯎꯅ ꯇꯝꯂꯝꯃꯤ
Machin Manau anigi wadu munna taraba tungda khoidumna tapna Ibema ani noina hairiba washinadi noigi aningba do thungnaba honabada ahal anida minambagi wafamni adugi saru �ꯏ𝐭𝐸𝐴𝐻 ꯌꯨꯝ ꯀꯩ ꯄꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯈꯣꯃꯩꯅ ꯑꯁ ꯇꯥꯆꯧ ꯅꯪ ꯁꯤꯗꯤꯕ ꯁꯦꯜ ꯐꯪꯂꯝꯗꯥꯏꯁꯤꯗ ꯑꯇꯣꯝꯕ ꯁꯦꯜ ꯄꯥꯝꯂꯤꯅꯦ ꯍꯥꯏꯅ ꯂꯥꯏꯋꯥꯏꯔꯕ ꯑꯍꯜꯁꯤꯡꯗꯨꯗ ꯃꯤꯅꯝꯂꯒ ꯁꯦꯜ ꯇꯥꯟꯗꯧꯕ ꯅꯠꯇꯦꯅꯦꯍꯦ ꯈꯣꯃꯩꯅ ꯏꯕꯦꯝꯃꯅꯦ ꯑꯣꯏꯔꯔꯣꯏ ꯆꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯇꯣꯞꯄ ꯑꯃ ꯊꯤꯌꯨꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯗꯣꯛꯀꯦꯔꯥ ꯇꯧꯔꯨꯔꯣ ꯂꯤꯡꯖꯦꯜꯅ ꯏꯕꯨꯡ ꯑꯅꯤ ꯆꯥꯟꯕꯤꯗꯨꯅ ꯅꯆꯜ ꯑꯅꯤꯒꯤ ꯃꯇꯦꯡꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯃꯣꯏꯅ ꯊꯤꯕ ꯅꯨꯄꯥꯗ ꯁꯣꯏꯗꯅ ꯂꯨꯍꯣꯡꯈ꯭ꯔꯅꯤꯅ ꯇꯧꯕꯅꯤ ꯅꯆꯜ ꯑꯅꯤꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯒꯦ ꯈꯣꯃꯩꯅ ꯇꯥꯆꯧ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯖꯔꯁꯤꯗꯕꯨ ꯄꯥꯡꯈ꯭ꯔꯣꯁꯤꯕ ꯂꯥꯡꯂꯦꯟꯅ ꯅꯈꯣꯡ ꯄꯥꯏꯌꯨ ꯍꯥꯏꯔꯁꯨ ꯄꯥꯏꯖꯒꯦ ꯃꯇꯦꯡꯁꯤꯗꯗꯤ ꯈꯣꯏꯗꯣꯝꯅ ꯏꯕꯦꯝꯃ ꯇꯧꯍꯩꯗꯦꯅꯦꯍꯦ ꯂꯤꯡꯖꯦꯜꯅ ꯏꯕꯨꯡ ꯑꯅꯤꯅ ꯌꯥꯕꯤꯗ꯭ꯔꯕꯗꯤ ꯅꯆꯜ ꯑꯅꯤꯗꯤ ꯏꯕꯨꯡ ꯑꯅꯤꯒꯤ ꯈꯣꯡꯗ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯦꯛꯇ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯈꯣꯡ ꯅꯥꯝꯃꯗ ꯃꯈꯨꯠꯅ ꯀꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯂꯩꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯏꯛꯑ ꯇꯧꯗꯨꯅ ꯈꯣꯃꯩꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯧꯍꯩꯗꯦꯅꯦ ꯏꯕꯦꯝꯃ ꯅꯣꯏꯕꯣ ꯊꯥꯗꯣꯛꯎꯅꯦꯍꯦ ꯈꯣꯏꯗꯣꯝꯅ ꯏꯕꯦꯝꯃꯅꯦ ꯑꯗꯨꯝꯅ ꯇꯧ ꯃꯤꯅ ꯎꯔꯒ ꯐꯖꯗꯦꯅꯦ ꯂꯤꯡꯖꯦꯜꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯑꯁꯨꯝ ꯂꯩꯔꯅꯤ ꯑꯁ ꯇꯥꯆꯧ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯀꯣꯛ ꯌꯥꯊꯣꯛꯈ꯭ꯔꯕ ꯑꯁ ꯑꯩꯕꯨ ꯌꯥꯕꯗ ꯇꯥꯔꯕ꯭ꯔꯅꯦ ꯐꯤꯕꯝꯁꯤꯗꯕꯨ ꯑꯃꯨꯛ ꯌꯥꯗꯦ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯍꯣꯏꯁꯦ ꯌꯥꯔꯒꯦ ꯀꯣꯜꯂꯤꯁꯤꯗꯗꯤ ꯊꯥꯗꯣꯛꯎ ꯍꯣꯏ ꯑꯗꯣ ꯍꯌꯦꯡꯁꯦ ꯍꯦꯛꯇ ꯑꯩꯈꯣই ꯄꯥꯕꯨꯡ ꯍꯣꯏ ꯎꯅꯕ ꯂꯥꯛꯎ ꯌꯨꯝꯗꯤ ꯈꯪꯁꯨ ꯈꯪꯗꯅ ꯌꯨꯝꯕꯨꯗꯤ ꯊꯣꯏꯅ ꯂꯥꯞꯇꯦꯗ ꯁꯤꯗꯒꯤ ꯑꯁꯨꯝ ꯆꯠꯂꯒ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯊꯣꯡꯒꯥꯜꯗꯣ ꯑꯩꯈꯣꯏꯒꯤꯅꯤ ꯈꯣꯃꯩꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯝ ꯑꯋꯥꯡꯕꯗꯣ ꯅꯣꯏꯒꯤꯔꯣ ꯍꯥꯏꯁꯦ ꯃꯥꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯒꯦꯀꯣ ꯁꯣꯏꯔꯛꯀꯅꯨꯀꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯈꯣꯃꯩꯁꯨ ꯌꯨꯝ ꯑꯋꯥꯡꯕꯗꯨ ꯆꯪꯕ ꯐꯪꯗꯧꯔꯦ ꯈꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯝ ꯑꯋꯥꯡꯕꯗꯨ ꯆꯪꯕ ꯐꯪꯗꯧꯔꯕ ꯐꯥꯒꯤꯒꯤ ꯅꯠꯇꯕꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒ ꯌꯨꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯊꯣꯛꯅꯤꯡꯉꯛꯑꯦꯀꯣ ꯈꯣꯏꯗꯨꯝꯅ ꯃꯅꯥꯎꯒꯤ ꯂꯨꯈꯝꯗ ꯄꯥꯛ ꯂꯥꯎꯅ ꯊꯥꯔꯒ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯃꯤꯅꯥꯏ ꯍꯦꯛ ꯑꯣꯏꯊꯣꯛꯂꯕ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯑꯣꯏꯕꯤꯒꯦ ꯍꯥꯏꯔꯤꯅꯤꯅꯦ ꯌꯨꯝꯗꯨꯗꯕꯨ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯦ ꯐꯥꯒꯤ ꯌꯥꯕ ꯅꯠꯇꯦ ꯅꯪꯅꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯜꯂꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯌꯦꯡ ꯈꯪꯂꯛꯂꯒ ꯀꯔꯤ ꯑꯣꯏꯕ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯈꯪꯂꯛꯂꯁꯨ ꯑꯩꯈꯣꯏꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯡꯅ ꯁꯦꯜ ꯄꯤꯔꯒ ꯅꯦꯛꯄꯅꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯣꯏ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯅꯖꯁꯅꯤ ꯀꯩꯅꯣ ꯑꯗꯨꯗꯒꯤ ꯁꯦꯜ ꯄꯥꯝꯃꯟꯕꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯆꯩ ꯆꯥꯕ ꯑꯁ ꯇꯥꯆꯧ ꯅꯪꯁꯤꯃ ꯑꯐꯕ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯈꯟꯕ ꯍꯩꯇ꯭ꯔꯕ ꯀꯔꯤ ꯐꯠꯇꯕ ꯉꯥꯛꯇ ꯈꯠ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯏ ꯊꯣꯏꯅꯁꯨ ꯈꯟꯖꯤꯟꯒꯨꯝꯁꯤꯗ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤꯀꯣ ꯂꯥꯎ ꯊꯕꯛꯇꯨꯝ ꯆꯠꯁꯤꯁꯦ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯊꯕꯛ ꯁꯨꯕꯗꯨꯝ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯇꯥꯛꯂꯝꯕ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯣꯡꯒꯥꯜꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯁꯣꯔ ꯐꯣꯏꯅ ꯍꯣꯟꯗꯨꯅ ꯑꯁ ꯂꯥꯛꯈꯩ ꯂꯥꯛꯂꯒ ꯑꯃꯨꯛ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯒ ꯀꯝꯗꯧꯕ ꯑꯣꯏꯔꯝꯂꯣꯏꯗ ꯀꯩꯁꯨ ꯑꯗꯨ ꯍꯛꯆꯤꯟꯅ ꯍꯥꯏꯔꯝꯂꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯟꯅꯕ ꯑꯣꯏꯗꯧꯔꯤꯅꯣꯅꯦ ꯅꯪꯅ ꯈꯪꯄꯣꯟꯗꯦ ꯁꯥꯟꯅꯕꯅꯦ ꯍꯥꯏꯔꯛꯂꯗꯤ ꯏꯆꯣꯞ ꯆꯣꯞꯅꯗꯧꯔꯤꯕꯅꯤ ꯁꯥꯎꯔꯨꯕꯁꯨ ꯌꯥꯗ ꯍꯥꯏꯅ ꯈꯣꯏꯗꯣꯝ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯪꯕꯁꯨ ꯉꯝꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯇꯧꯐꯝ ꯈꯪꯗ ꯂꯤꯡꯖꯦꯜꯅ ꯑꯁ ꯃꯣꯏ ꯑꯅꯤꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯖꯥꯠꯂ ꯈꯪꯗꯦ ꯁꯣꯝꯗꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯃꯔꯣꯜ ꯑꯃ ꯃꯌꯥ ꯑꯅꯤ ꯂꯥꯛꯂꯗꯧꯕꯅꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦꯕ ꯂꯥꯡꯂꯦꯟꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯝꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯦꯔꯕ ꯀꯅꯥꯅ ꯈꯪꯅꯤ ꯀꯣꯟꯊꯣꯡꯗꯒ ꯑꯃꯨꯛ ꯆꯪꯐꯝ ꯈꯪꯗ ꯅꯠꯇ꯭ꯔꯒ ꯑꯣꯟꯅꯅꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯣ ꯑꯗꯨ ꯐꯖꯅ ꯇꯥꯛꯂꯝꯂꯤꯗꯨꯗ ꯑꯣꯟꯅꯅ ꯆꯠꯂꯗꯤ ꯆꯠꯂꯕ ꯍꯥꯏꯗꯨꯅꯤ ꯃꯣꯏ ꯑꯅꯤꯁꯨ ꯍꯣꯏꯁꯦ ꯑꯗꯣ ꯑꯝꯇ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯣꯕ ꯆꯪꯕ ꯏꯀꯥꯏꯗꯅ ꯂꯩꯔꯝꯕꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯍꯣꯏꯁꯦ ꯑꯩ ꯊꯣꯛꯂꯒ ꯌꯦꯡꯂꯨꯔꯒꯦ ꯊꯧꯗꯥꯕꯗꯤ ꯀꯟꯈ꯭ꯔꯕꯅꯤ ꯑꯍꯜꯅꯤ ꯁꯥꯗꯅ
haina lingjel do phet haidoklaga mapalda thokirami lingjel su sau launa machin da murum solaga asum thoglakpada konthong da machin manau ani do leplaga leirambada ubada pisum haiphet chuklaga I noi ani di kai doriba kok changlakpa yadro khomaina yabudi yaba ada amuk phagi do boiramladi haina is aduklu ba wadabu amuk ekhoina phagi tawdoiba lao changlasi hoi khomaina ngarang di noi ni bu yamna ingja tapjana ibung kaina kaukidaine aduga na yumda laklakan chidadi khonda du khitang di nungai te hei ibung kauradi paaba ima hoina jingna khiroidro adugi kaudabani atu su chummini adumadi khaludre adumaina ne horen ima paabo hegi mamangda achumbado dong hekta haidorakle di loire aduna hana hayorishini manaba taw haina ko hojiki dobudi sum mingau du khangong hongbadu da haibanida horen budi yenguda aina manaba tawrakpado khoidumna naw tumi leiro yari kaidoge mi hainaramni hainaramaiga kaimta khande nangsi hoi yaida kaisu kaide aikhoi ma pa bo haidi sumain dong ngangbani hena pamjabani tu mina su hena pamni harishini naw haina khoidumna mamit paibadagi manaw nupa du domina leikirami asumna makhoi ahumdu punna changminarakpa ubada mapai bango modhuna imungdagi hek thoklakpada mapa charaduna harauna ibungo anisira hoi paba rumjari khurai bungo yari ise penat ka du lokthoktrasu yare nahi khoidumna yani da khura adum lokthokjarake ise lokthoktrasu yarabasida hairaga modudu imong lomdo anchilaga magi nupi tana bahaina khonjal kalapna ai mama tabro nangbo nacha nupi ani gi khangna jabanu pani do lakle ne hei lainam bisu macha nupi ani gi khangna jabanu pa ani do lakle tabada harauna ha karaino ne icha ani gi nupa ni lae haido haina imongdagi harau chen thoraklami mama mapa ani na harau jabadu ubada machil manau ani do yengnaraga wadi amata hainaramde moduna nando ni bimasu noi ani lakani tabada ngasaidagi ngairamlibani lainambina karai icha ani lae haibado haina harau thoklakpa nupido machin manaugi phibamdo ubada haifet khautak chana domina leptuna leirami mataududa modhuna tahana hai mama kaidore ada domina lep leiradi kaisu daudeda ise ibungo hoise leptuna sum leiri lau imungda ikhoi punne hekta changlasi hoi khura haina machin manau anido ahal anido gi tungda nolokna inarami imong yobaga modhuna se phida sida phamusi mama noi bu chana thaknaba shil langbaduna loirabrane loijari thidobada ngai moi laklaga thi se haina thidabani phari adudi thidokluru wari na horen chaba thakpa loiraga ningthina sama haiduni hoi chatombiya na je kauro chalo aikhoi punna thijin khosin thaunaba hoi haina lingjelsu mache kaubani haina changkhirami machin manau ani dudi ikai kaibo adumang ikoi koina phamlami madautuda mapai bango modhuna nokmi tauduna ichani bo aikhoi gi si hainadabro khoidumna hainaida khura ado aina ubadadi ikoi koina uba kaisu koiganuda nayumangni dum khalu nayumangni khalu kaina hairakpaduda khomaidi wakhalda astamna khalami iyumangni kaina khalu hairi moininglukanchida shauningdana thokniko wakhalda khanna tarang amada momonok thorakpaduda modudi ingangakna khoidoragi ne bungo nangna nadomta noklisibo khoidom manauna moduna kobaga tadaba aduda masado haiphet nomlaga no kaidoragi kaisudodida ibo nangsidiba nangi haunabi natomta modrang sanaraga nokpido mimangda tawno hairaba natro ise madi modrang sanaraga noklibo oire haina makhoi ahumdo ngaihak nokminarami talaktuda lainambina chaksangdagi thoklaktuna
ꯃꯈꯣꯏ ꯃꯄꯥ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯒ ꯊꯥꯡꯗꯣꯛꯆꯔꯝꯃꯤ ꯏꯕꯨꯡꯉꯣꯅꯤ ꯅꯣꯏꯁꯨ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯨꯔꯒ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯣꯏ ꯈꯨꯔꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯍꯥꯏꯅ ꯃꯣꯗꯨꯅ ꯃꯥꯡ ꯊꯪꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯔꯤ ꯃꯔꯤ ꯆꯪꯈꯤꯔꯝꯃꯤ ꯃꯣꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯒ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯔꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯃꯈꯣꯏ ꯂꯣꯏꯔꯒ ꯆꯥꯅꯕ ꯍꯥꯏꯅ ꯊꯥꯡꯗꯣꯛꯂꯝꯗꯦ ꯃꯗꯨ ꯎꯕꯗ ꯃꯣꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏ ꯃꯄꯥꯍꯣꯏ ꯂꯣꯏꯔꯒ ꯆꯥꯔꯒꯦ ꯍꯥꯏꯅ ꯏꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯄꯨꯟꯅ ꯍꯦꯛꯇ ꯆꯥꯁꯤ ꯅꯣꯏꯁꯨ ꯅꯥꯀꯜꯗ ꯑꯗꯨꯝ ꯆꯥꯎ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗꯅ ꯏꯕꯨꯡꯉꯣ ꯍꯣꯏ ꯍꯥꯏꯅ ꯃꯣꯗꯨꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯜꯂꯝꯃꯤ ꯑꯅꯤꯗꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯤ ꯈꯜꯂꯨꯗꯕꯅ ꯏꯉꯛꯉꯛꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯕꯨꯡꯉꯣ ꯍꯣꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯦꯗ ꯅꯣꯏꯁꯨ ꯑꯗꯨꯝ ꯊꯥꯡꯗꯣꯛꯂꯒ ꯅꯥꯀꯟꯗ ꯆꯥꯔꯣ ꯍꯣꯏ ꯍꯣꯏ ꯆꯥꯔꯒꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯀꯣꯏꯒꯅꯨ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨ ꯍꯣꯏ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯪꯁꯤꯜꯂꯒ ꯃꯣꯗꯨꯒꯤ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯆꯥꯛꯂꯨꯛꯇꯨꯗ ꯄꯔꯦꯡ ꯁꯥꯅ ꯑꯗꯨꯃꯛ ꯐꯝꯂꯝꯃꯤ ꯃꯣꯗꯨꯗꯤ ꯃꯌꯨꯝꯅꯤ ꯀꯩꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯏꯀꯣꯏ ꯀꯣꯏꯕꯅꯤꯅ ꯏꯀꯥꯏꯅ ꯆꯤꯛꯂꯤ ꯃꯥꯔꯤ ꯇꯧꯗꯨꯅ ꯆꯥꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠꯆꯥꯗꯨ ꯎꯕꯗ ꯃꯣꯗꯨꯗꯨ ꯃꯌꯥꯗ ꯆꯥꯛ ꯁꯥꯏꯅ ꯁꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯏ ꯑꯅꯤꯕꯨ ꯅꯨꯄꯥ ꯃꯆꯥ ꯊꯣꯛꯅ ꯆꯞ ꯆꯞ ꯆꯥꯎꯅꯤ ꯃꯁꯤꯗ ꯅꯨꯄꯤꯗꯧꯅ ꯁꯤꯛꯂꯤ ꯃꯥꯔꯤ ꯆꯥꯔꯗꯅ ꯂꯤꯡꯖꯦꯜꯅ ꯕꯥꯕꯥ ꯃꯤ ꯏꯀꯥꯏꯅꯤꯕ ꯍꯦꯔꯗ ꯑꯇꯣꯞꯄ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤ ꯏꯀꯥꯏꯗꯧꯔꯤꯅꯣꯅꯦ ꯒꯤꯠ ꯒꯤꯠ ꯅꯝꯂꯒ ꯆꯥꯎ ꯃꯣꯗꯨꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯒ ꯈꯣꯃꯩꯒꯤ ꯋꯥꯈꯜꯗꯁꯨ ꯍꯣꯏꯗ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯑꯁꯨꯛ ꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯦ ꯑꯃꯨꯛ ꯆꯥꯕ ꯐꯪꯅꯤ ꯐꯪꯉꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯍꯦꯛꯇ ꯒꯤꯠ ꯒꯤꯠ ꯅꯝꯂꯒ ꯆꯥꯕꯅ ꯐꯩꯗ ꯈꯟꯅ ꯍꯦꯛꯇ ꯈꯣꯃꯩꯗꯨ ꯒꯤꯠ ꯒꯤꯠ ꯅꯝꯂꯒ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯂꯥꯡꯂꯦꯟ ꯃꯆꯤन ꯃꯅꯥꯎꯗꯨꯗꯤ ꯌꯦꯡꯅꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯗꯨꯝꯗꯤ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯏꯀꯥꯏꯗꯨꯅ ꯋꯥꯗꯤ ꯍꯥꯏꯗ ꯈꯨꯅꯤꯡꯅ ꯀꯛ ꯀꯛ ꯊꯤꯜꯂꯝꯃꯤ ꯈꯣꯃꯩ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯆꯥꯛꯆꯥꯅꯣ ꯅꯪꯒꯤꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯈꯨꯔꯥ ꯍꯣꯏꯅꯁꯨ ꯒꯤꯠ ꯒꯤꯠ ꯅꯝꯂꯒ ꯆꯥꯎ ꯍꯥꯏꯔꯤ ꯅꯪꯁꯨ ꯀꯣ ꯒꯤꯠ ꯒꯤꯠ ꯅꯝꯂꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯅꯪꯁꯤꯗꯤꯕ ꯍꯥꯏꯔꯒ ꯈꯣꯏꯗꯨꯝꯗꯨ ꯃꯅꯥꯎꯒ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯔꯒ ꯂꯩꯕꯗꯨ ꯂꯦꯝꯃꯔꯣꯏ ꯈꯟꯅ ꯇꯞꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯃꯣꯗꯨꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯅ ꯇꯧꯔꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯃꯤꯡ ꯍꯪꯕꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯅꯦ ꯈꯣꯏꯗꯨꯝꯅ ꯈꯨꯔꯥ ꯑꯩꯒꯤꯅ ꯏꯁꯦ ꯈꯨꯔꯥ ꯀꯧꯕꯗꯨ ꯌꯥꯝꯅ ꯀꯣꯏꯅꯕ ꯃꯥꯜꯂꯤ ꯄꯥꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯣꯗ ꯌꯥꯅꯤꯗ ꯈꯨꯔꯥ ꯍꯥꯏꯅ ꯏꯁꯦ ꯑꯩꯅ ꯍꯥꯏꯔꯗꯤ ꯀꯣꯛ ꯀꯧꯔꯣꯅꯦꯍꯦ ꯈꯣꯃꯩꯅ ꯍꯣꯏ ꯄꯥꯕ ꯁꯥꯎꯕꯤꯅꯨ ꯑꯩꯈꯣꯏ ꯇꯥꯗꯒꯤ ꯀꯣꯛꯁꯦ ꯈꯔ ꯇꯞꯄꯅꯤ ꯑꯗꯨꯅ ꯂꯧꯁꯤꯟꯕ ꯈꯔ ꯋꯥꯠꯄꯅꯤ ꯈꯣꯏꯗꯨꯝ ꯌꯥꯔꯛꯇ ꯉꯝꯂꯒ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯕꯣ ꯃꯇꯥꯡꯒꯤꯅꯤ ꯌꯥꯗ ꯇꯧꯔꯤꯅꯤ ꯄꯥꯕ ꯑꯩꯒꯤꯅ ꯈꯣꯃꯩ ꯑꯩꯈꯣꯏ ꯇꯥꯗꯒꯤꯁꯤꯅ ꯈꯣꯏꯗꯨꯝ ꯀꯧꯕꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯍꯧꯅꯗꯨꯅ ꯏꯆꯥꯅꯨꯄꯤꯁꯦ ꯀꯣꯏꯔꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯩ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯏꯃꯨꯡ ꯑꯃꯗ ꯂꯩꯕ ꯐꯪꯗꯧꯕ ꯑꯁꯤꯒꯤꯅꯤ ꯍꯣꯏ ꯄꯥꯕ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯑꯅꯤ ꯂꯧꯕ ꯐꯪꯕꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤ ꯀꯔꯤꯕꯣ ꯁꯨꯝ ꯋꯥꯕ ꯍꯥꯏꯕ ꯅꯄꯥꯎ ꯇꯥꯕꯗꯤ ꯏꯄꯥꯗꯤ ꯄꯦꯜꯂꯦ ꯍꯩ ꯑꯗꯨ ꯅꯪꯅ ꯑꯇꯣꯝꯕꯅꯤꯀꯣ ꯃꯥꯅ ꯅꯌꯥꯝꯕ ꯑꯍꯣꯏ ꯄꯥꯕ ꯑꯇꯣꯝꯕ ꯅꯪꯅ ꯅꯆꯤꯟ ꯅꯌꯥ ꯈꯔ ꯌꯥꯡꯕ ꯃꯥꯜꯂꯤ ꯏꯄꯥꯅ ꯅꯪꯅ ꯈꯔ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯅꯤ ꯏꯕꯣ ꯑꯗꯨ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯤ ꯀꯝꯗꯧꯕ ꯁꯨꯅ ꯂꯩꯔꯤꯗꯅ ꯈꯣꯃꯩꯅ ꯄꯥꯕ ꯂꯥꯏꯕꯛ ꯊꯤꯗꯅ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯏꯄꯥꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯒꯤ ꯋꯥꯈꯜ ꯋꯥꯔꯨꯅꯤ ꯉꯁꯤꯗꯒꯤ ꯏꯆꯥ ꯑꯅꯤꯒꯤꯁꯨ ꯅꯨꯄꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯃꯥꯁꯨ ꯂꯩꯔꯤ ꯂꯩꯅꯝꯕꯤ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯉꯁꯤꯗꯒꯤ ꯅꯄꯥꯒꯨꯝꯒ ꯑꯩꯒꯁꯤ ꯅꯣꯏꯒꯤꯁꯨ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯣꯗꯨꯗꯤ ꯃꯌꯥ ꯐꯪꯂꯅꯤ ꯈꯟꯅ ꯄꯪꯍꯗ ꯍꯔꯥꯎꯖꯔꯝꯃꯤ ꯃꯇꯧꯗꯨꯗ ꯈꯣꯏꯗꯨꯝꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯇꯞꯅ ꯈꯨꯔꯥ ꯑꯩꯅ ꯄꯥꯕ ꯀꯧ ꯍꯥꯏꯔꯃꯛꯇꯨꯗ ꯈꯨꯔꯥ ꯁꯨꯝ ꯀꯧꯏ ꯈꯣꯏꯗꯨꯝ ꯃꯣꯗꯨꯒꯤ ꯃꯇꯧꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯄꯥꯕ
ꯏꯅꯥꯎ ꯅꯨꯄꯥꯒ ꯑꯩꯒꯁꯦ ꯅꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯁꯥꯎꯒꯠꯂꯛꯄ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯅꯔꯒ ꯃꯃꯤꯠꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪꯕꯨ ꯉꯁꯥꯏ ꯐꯖꯅ ꯁꯤꯟꯅꯗ꯭ꯔꯣ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯆꯦ ꯄꯥꯕꯁꯦ ꯁꯥꯎꯕꯗ ꯂꯣꯏꯔꯦ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯥꯈꯠꯄꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯪꯂꯛꯂꯝꯃꯤ ꯈꯣꯃꯩꯗꯤ ꯏ ꯀꯥꯅ ꯇꯞꯅ ꯃꯌꯥꯝꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯌꯥꯔꯛꯇ ꯉꯪꯂꯒ ꯆꯥꯆꯧ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯁꯦꯜꯁꯨ ꯐꯪꯂꯔꯣꯏ ꯍꯧꯖꯤꯛꯇꯤ ꯆꯩ ꯑꯣꯏꯅ ꯆꯥꯕ ꯁꯣꯏꯔꯔꯣꯏ ꯑꯁꯨꯛ ꯆꯝꯕ ꯑꯍꯜ ꯑꯅꯤꯁꯤꯗ ꯃꯤꯅꯝꯂꯒ ꯁꯦꯜ ꯇꯥꯟꯒꯗꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯕꯥꯕꯥ ꯏꯃꯥ ꯅꯆꯥ ꯑꯅꯤꯅ ꯃꯤꯅꯝꯈꯤꯕ ꯑꯗꯨꯒꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯁꯦꯡꯅ ꯉꯔꯥꯡꯁꯤ ꯏꯆꯜ ꯑꯅꯤꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯥ ꯁꯥꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯦꯛꯄ ꯅꯨꯄꯥ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯕꯥꯕꯥ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯁꯤꯗ ꯃꯤꯅꯝꯕꯁꯦ ꯑꯆꯨꯝꯕ ꯅꯠꯇꯦ ꯈꯟꯖꯗꯨꯅ ꯅꯆꯥꯅ ꯑꯁꯦꯡꯕꯁꯦ ꯍꯥꯏꯖꯔꯕꯅꯤ ꯑꯗꯨꯒ ꯏꯆꯜ ꯑꯅꯤꯁꯦ ꯇꯁꯦꯡꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯕꯥꯕꯥ ꯏꯃꯥꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯨ ꯈꯪꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯗꯨꯝꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯁꯥꯎꯒꯠꯂꯝꯕ ꯃꯗꯨꯗꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯂꯩꯔꯤꯕ ꯄꯨꯝꯕꯗꯨ ꯃꯤꯄꯥꯏꯅꯔꯕꯅꯤ ꯈꯣꯏꯗꯨꯝꯅ ꯑꯗꯨꯃꯛ ꯇꯞꯅ ꯈꯨꯔꯥꯕꯨ ꯁꯥꯎꯕꯗꯨ ꯐꯔꯕ꯭ꯔꯣ ꯀꯅꯥ ꯍꯥꯏꯕ ꯑꯩ ꯁꯥꯎꯋꯦ ꯍꯥꯏꯗꯦ ꯉꯁꯥꯏꯗ ꯑꯗꯨꯗꯤ ꯑꯩꯅ ꯁꯥꯎꯖꯤꯟꯅꯕꯅꯤꯗꯅ ꯍꯥꯏꯔꯤꯁꯤꯕꯨ ꯈꯨꯔꯥ ꯀꯧꯅꯨ ꯑꯩꯅ ꯄꯥꯕ ꯀꯧ ꯍꯥꯏꯔꯃꯛꯇꯗ ꯃꯌꯥꯗꯦꯅꯦꯁꯦ ꯐꯔꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯉꯔꯥꯡ ꯏꯆꯥꯅꯨꯄꯤ ꯑꯅꯤꯅ ꯅꯈꯣꯏ ꯑꯅꯤꯒ ꯊꯦꯡꯅꯕꯗꯣ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯒꯤ ꯃꯆꯥꯅ ꯑꯩꯉꯣꯟꯗ ꯇꯝꯗꯅ ꯑꯩꯅ ꯉꯔꯥꯡꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯂꯤꯡꯖꯦꯜꯅ ꯑꯗꯨꯒ ꯕꯥꯕꯥ ꯀꯩꯒꯤ ꯈꯪꯖꯤꯟꯅꯗ ꯁꯥꯔꯤꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯏꯕꯨꯡꯉꯣ ꯑꯅꯤꯁꯤꯒꯤ ꯄꯨꯛꯆꯦꯜ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯅ ꯅꯃꯥꯒ ꯑꯩꯒꯅ ꯈꯪꯁꯤꯟꯅꯗ ꯁꯥꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯁꯤꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯄꯁꯤꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯕꯅꯤ ꯈꯣꯏꯗꯨꯝꯅ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤꯅ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯇꯧꯁꯤꯟꯅꯕ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯠꯈꯤꯅꯕ ꯀꯔꯝ ꯀꯥꯟꯗ ꯑꯩꯅ ꯅꯈꯣꯏ ꯑꯅꯤ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯦ ꯅꯈꯣꯏ ꯑꯅꯤ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯤ ꯈꯃꯩꯅ ꯄꯨꯡꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯇꯧꯁꯤꯟꯅꯔꯒ ꯑꯗꯨꯝ ꯊꯣꯛꯈꯤꯕ ꯌꯥꯕꯁꯤ ꯑꯁꯦꯡꯕ ꯉꯥꯡꯂꯤꯅꯦꯅ ꯐꯥꯔꯒ ꯐꯨꯗꯧꯔꯤꯕ ꯂꯥꯡꯂꯦꯟꯅ ꯕꯥꯕꯥ ꯃꯣꯏꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯛꯄꯅꯤ ꯃꯗꯨꯅ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯃꯣꯏꯕꯨ ꯐꯨꯖꯩꯅ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯈꯣꯃꯩꯅ ꯎꯕꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯊꯥꯖꯒꯦ ꯇꯧꯕꯅꯤꯗ ꯑꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯏꯕꯣ ꯅꯪꯁꯦ ꯅꯨꯡꯁꯤꯔꯝꯕꯗꯒꯤ ꯑꯁꯨꯝ ꯐꯨꯅꯤꯡꯂꯛꯇꯧꯔꯦꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯏꯆꯥ ꯑꯍꯜꯅ ꯑꯁꯨꯝ ꯍꯦꯜꯂꯛꯂꯦꯗ ꯏꯁ ꯄꯥꯕꯁꯨꯕ ꯃꯌꯣꯟꯁꯦ ꯌꯥꯝ ꯊꯨꯅ ꯑꯣꯟꯈ꯭ꯔꯦꯗ ꯃꯌꯣꯟꯒꯤ ꯅꯠꯇꯦꯗ ꯊꯃꯣꯏ ꯁꯦꯡꯕꯒꯤꯅꯤꯗ ꯂꯤꯡꯖꯦꯜꯅ ꯑꯁ ꯑꯩꯗꯤ ꯃꯤꯍꯨꯒꯁꯦ ꯌꯧꯔꯨꯔꯕꯅꯤ ꯑꯗꯨ ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯨꯄꯥ ꯑꯅꯤꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕ꯭ꯔꯣ ꯍꯣꯏ ꯅꯣꯏꯅ ꯌꯥꯗꯦ ꯍꯥꯏꯕ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯑꯔꯦꯞꯄ ꯑꯣꯏꯔꯕꯅꯤ ꯂꯥꯡꯂꯦꯟꯅ ꯅꯪꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯏꯁ ꯑꯩꯁꯨ ꯌꯥꯅꯤꯡꯂꯦꯅ ꯏꯀꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥꯅꯤ ꯍꯥꯏꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯀꯥꯏꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯈꯣꯏꯗꯨꯝꯗꯤ ꯉꯛꯅ ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯋꯥꯏꯕꯗꯒꯤ ꯑꯁꯦꯡꯕ ꯑꯣꯏꯕ ꯑꯗꯨꯝ ꯌꯥꯏꯗꯅꯀꯣ ꯍꯥꯏꯅ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯝꯅ ꯃꯌꯨꯝ ꯄꯥꯂꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯉꯒ ꯂꯩꯔꯝꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕ ꯃꯤꯁꯛ ꯑꯗꯨꯒ ꯊꯦꯡꯅꯗꯨꯅ ꯄꯨꯟꯁꯤꯂꯩ ꯄꯨꯟꯁꯦꯝꯕꯗ ꯇꯥꯔꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯒꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯕꯗ ꯃꯃꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯂꯧꯕꯗꯒꯤ ꯑꯍꯜ ꯂꯃꯟ ꯋꯥꯠꯇꯅ ꯂꯩꯕ ꯂꯟ ꯊꯨꯝꯁꯨ ꯋꯥꯠꯇꯅ ꯄꯥꯟꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤꯔꯝꯃꯤ